ꯁꯦꯀ꯭ꯔꯦꯟꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯁꯦꯀ꯭ꯔꯦꯟꯅꯒ ꯍꯧꯖꯤꯛ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀ ꯑꯣꯏꯗꯅ ꯑꯗꯩ ꯄꯥꯔꯂꯔꯒ ꯍꯥꯡꯗꯅ ꯁꯦꯂꯨꯟꯒ ꯍꯥꯡꯗꯅꯀꯣ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯏꯁꯦ ꯀꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯅꯣ ꯑꯗꯩꯗꯤ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥ ꯀꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯗꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯍꯥꯏ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯣ ꯈꯔ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯏꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯣ ꯈꯔ ꯀꯩꯅꯣꯅꯤ ꯉꯁꯤꯗꯣ ꯑꯩꯈꯣꯏꯗꯣ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯀꯨꯏꯔꯕ ꯍꯥꯏꯗꯣ ꯌꯥꯝꯅꯗꯤ ꯀꯨꯏꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯈꯔ ꯒꯦꯞ ꯂꯩꯈ꯭ꯔꯦꯕꯀꯣ ꯃꯔꯛꯇ ꯅꯝꯈꯤꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯗꯣꯂꯤꯒ ꯏꯕꯥꯅꯤ ꯑꯃꯨꯛ ꯅꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯊꯔꯣꯏ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯁꯦ ꯑꯗꯨꯗꯣ ꯊꯔꯣꯏ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡꯁꯦ ꯅꯝꯖꯔꯛꯑꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯅꯤ ꯉꯁꯤꯗꯣ ꯑꯃꯨꯛ ꯈꯔ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯊꯔꯣꯏ ꯊꯣꯡꯕꯒ ꯏꯔꯣꯟꯕ ꯈꯛꯇꯪ ꯉꯥꯏꯔꯦ ꯉꯁꯤꯗꯣ ꯑꯗꯣ ꯋꯥꯔꯤꯗꯣ ꯁꯥꯟꯅ ꯆꯥꯖꯔꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯨꯒ ꯈꯪꯉꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯚꯤꯗꯤꯑꯣꯗ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯤꯗ ꯂꯩꯖꯔꯦ ꯀꯣꯊꯔꯁꯦ ꯀꯥꯏ ꯀꯣꯊꯅꯤ ꯁꯨꯃꯥꯏꯅ ꯀꯥꯏꯗꯀꯣ ꯍꯥꯎꯅꯤ ꯃꯍꯤꯁꯦ ꯑꯩꯅ ꯊꯣꯡꯕꯗꯅꯦ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯔꯣꯝꯕꯁꯨ ꯈꯔ ꯌꯥꯎꯍꯜꯂꯕꯅꯤ ꯁꯤ ꯀꯥꯏꯗ ꯊꯝꯃꯦ ꯁꯥꯋꯥꯏ ꯊꯝꯃꯦ ꯊꯔꯣ ꯆꯥꯔꯁꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯊꯕꯤꯌꯥꯟ ꯆꯥꯎꯑꯣ ꯄꯨꯛꯏꯪꯅꯕ ꯊꯔꯣꯏꯗꯣ ꯍꯥꯎꯕ ꯃꯥꯜ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯩꯅ ꯊꯣꯡꯉꯤꯅꯤ ꯑꯗꯨꯅꯤ ꯍꯥꯎꯋꯦ ꯄꯨꯔꯛꯄꯅ ꯅꯪꯅ ꯄꯨꯔꯛꯄ ꯆꯥꯛ ꯃꯌꯥꯝ ꯆꯥ ꯍꯥꯎꯋꯦ ꯁꯨꯝꯕ ꯑꯗꯣ ꯊꯔꯣꯏꯁꯦ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯍꯤꯗꯣ ꯅꯪꯁꯟꯒꯤꯁꯦ ꯉꯁꯥꯏꯗꯤ ꯅꯪꯍꯧꯗꯕꯅꯦꯕ ꯅꯪ ꯉꯥꯏꯔꯤꯉꯩꯗꯤ ꯀꯃꯥꯏꯅ ꯒꯥꯔꯤꯗꯣ ꯊꯕꯛ ꯆꯠꯈꯤꯕꯗꯨꯗꯤ ꯃꯍꯤ ꯈꯔ ꯃꯍꯤꯗꯣ ꯈꯔ ꯌꯥꯔꯦ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯇꯧꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯗꯣꯂꯤꯗ ꯍꯪꯕ ꯗꯣꯂꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯆꯥꯕꯗꯪ ꯎꯠꯂꯁꯨ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯣꯏꯕꯀꯣ ꯃꯌꯥꯝꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯁꯟ ꯈꯔ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯑꯄꯥꯝ ꯄꯥꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯕꯅ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯍꯪꯉꯨꯔꯥ ꯅꯪ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯀꯦꯔꯥ ꯅꯪ ꯍꯪꯉꯨ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯋꯥ ꯉꯥꯡꯕꯗꯤ ꯑꯩꯁꯨ ꯍꯩꯇꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟ ꯆꯥꯔꯒꯗꯤ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯣꯏꯗꯅ ꯑꯗꯣ ꯉꯥꯡꯕ ꯍꯩꯔꯁꯨ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯅ ꯑꯗꯨꯝ ꯈꯔ ꯉꯥꯡꯕꯗꯤ ꯐꯩꯗꯅ ꯀꯌꯥ ꯍꯪꯗꯣꯏꯅꯣ ꯑꯩꯕꯨ ꯈꯪꯗꯦ ꯑꯩ ꯍꯥꯟꯅ ꯍꯪꯉꯨ ꯍꯥꯏꯔꯣ ꯃꯩꯇꯩ ꯍꯪꯉꯣ ꯑꯄꯥꯝꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯀꯣꯏꯁꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯁꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯪ ꯍꯥꯟꯅ ꯍꯪꯒꯦꯔꯥ ꯑꯩ ꯍꯥꯟꯅ ꯍꯪꯉꯨꯔꯥ ꯑꯩ ꯍꯥꯟꯅ ꯍꯪꯉꯦꯀꯣ ꯑꯗꯨꯗꯤ ꯍꯪꯉꯛꯑꯒꯦ ꯍꯪꯉꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯄꯣꯠ ꯑꯍꯨꯝꯈꯛ ꯍꯥꯏꯌꯨ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯀꯤꯖꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯀꯤꯕ ꯄꯣꯠ ꯀꯤꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯤꯕꯗꯤ ꯃꯌꯥꯝꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯈ꯭ꯋꯥꯏ ꯀꯤꯕ ꯍꯥꯏꯔꯗꯤ ꯃꯤ ꯐꯠꯇꯕꯁꯦ ꯌꯥꯝ ꯀꯤꯌꯦ ꯑꯍꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯤ ꯐꯠꯇꯕ ꯀꯤꯌꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯃꯤ ꯐꯠꯇꯕ ꯀꯤꯌꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯋꯥꯕꯗꯣ ꯍꯥꯏꯗꯤ ꯊꯕꯛ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯃ ꯍꯦꯛꯇꯀꯣ ꯑꯗꯨꯁꯨ ꯀꯤꯌꯦ ꯑꯗꯨꯒ
ꯑꯦꯛꯁꯄ꯭ꯂꯦꯟꯗꯣ ꯐꯖꯅ ꯇꯧꯀꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯃ ꯋꯥꯠꯂꯤ ꯑꯃꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯁꯤꯗꯗꯤ ꯂꯣꯏ ꯑꯣꯏꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯀꯤꯕꯁꯦ ꯃꯤ ꯑꯣꯏꯔꯁꯨ ꯅꯪ ꯅꯁꯥꯗ ꯑꯣꯏꯔꯁꯨ ꯑꯃꯠꯇ ꯋꯥꯈꯜ ꯌꯥꯝ ꯈꯜꯍꯜꯂꯦ ꯉꯝꯗ꯭ꯔꯒꯅ ꯑꯃꯨꯛ ꯅꯪ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇꯣꯏꯕ ꯉꯝꯗ꯭ꯔꯦ ꯏꯔꯣꯝꯕ ꯑꯃꯨꯛ ꯍꯩꯊꯒꯦ ꯉꯝꯗ꯭ꯔꯦ ꯑꯃꯗ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯃ ꯉꯝꯗ꯭ꯔꯦꯀꯣ ꯅꯉꯣꯟꯗ ꯍꯪꯉꯛꯑꯒꯦ ꯅꯪꯅ ꯍꯥꯏꯒꯤꯗꯣ ꯑꯍꯨꯝ ꯍꯪꯕꯗ ꯑꯅꯤ ꯈꯨꯝꯕꯀꯣ ꯑꯃꯅ ꯃꯤꯁꯦ ꯀꯤꯕ ꯃꯤ ꯐꯠꯇꯕꯁꯤ ꯀꯤꯕ ꯃꯤ ꯐꯠꯇꯕꯁꯤ ꯀꯤꯕ ꯑꯃꯅ ꯑꯗꯨꯒ ꯅꯪꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛꯇꯣ ꯀꯤꯕ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛꯇꯣ ꯑꯥ ꯑꯩꯅ ꯀꯤꯖꯩ ꯍꯥꯏꯕ ꯑꯗꯨ ꯀꯤꯕ ꯍꯪꯉꯣꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯩ ꯀꯣꯏꯁꯟ ꯑꯣꯏꯗꯣꯏꯅꯣ ꯁꯦꯀ꯭ꯔꯦꯟꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯑꯗꯣ ꯅꯨꯡꯁꯤꯔꯤꯗꯨꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯒꯗꯕ ꯅꯨꯡꯁꯤꯗꯪ ꯍꯥꯏꯕ ꯌꯥꯗꯦ ꯃꯔꯝꯗꯁꯨ ꯄꯤꯒꯗꯕ ꯅꯨꯡꯁꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯃꯔꯝ ꯄꯤꯌꯨ ꯁꯤꯅꯦꯕ ꯅꯪ ꯍꯥꯏꯁꯦ ꯑꯗꯨ ꯑꯩ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯏꯃꯥꯅꯦꯕꯀꯣ ꯑꯩꯗꯤ ꯏꯃꯥꯃꯨꯛ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯔꯝꯁꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯩ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯦꯅꯤ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯤꯠꯁꯤꯅ ꯎꯔꯤꯕ ꯄꯣꯠꯂꯝ ꯍꯥꯏꯗꯤꯀꯣ ꯃꯌꯥꯝ ꯑꯃ ꯎꯕ ꯇꯥꯕ ꯌꯦꯡꯕ ꯆꯥꯔꯤꯕ ꯊꯛꯏꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯁꯤꯒꯨꯝꯕ ꯃꯁꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯀꯣ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯖꯔꯤꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯖꯔꯤꯕꯁꯦ ꯑꯗꯨ ꯏꯃꯥꯗꯨꯅ ꯄꯣꯛꯄꯤꯔꯝꯕꯩꯗꯃꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯗꯨꯅ ꯄꯣꯛꯄꯤꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯈꯪꯉꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯄꯣꯛꯄꯤꯔꯝꯕꯩꯗꯃꯛꯇ ꯉꯁꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯦꯁꯁꯦ ꯑꯩꯈꯣꯏꯅ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯈꯣꯠꯅꯗꯅ ꯍꯥꯏꯗꯤ ꯂꯣꯏꯅꯗꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯇꯤꯟꯅꯗꯅ ꯈꯣꯠꯅꯗꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯅ ꯁꯨꯃꯥꯏꯅ ꯁꯤꯌꯥꯔꯤꯡ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯥꯔꯤꯡ ꯃꯌꯥꯝ ꯇꯧꯅꯗꯅ ꯇꯧꯔꯤꯕ ꯁꯤ ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯕꯩꯅꯦꯕ ꯅꯠꯇ꯭ꯔꯥ ꯏꯃꯥꯕꯨ ꯍꯦꯟꯕ ꯂꯩꯄꯣꯠꯇꯦ ꯏꯃꯥꯕꯨ ꯍꯦꯟꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯆꯥꯁꯤꯡꯁꯦ ꯄꯣꯛꯊꯣꯛꯑꯒ ꯃꯃꯥꯗ ꯑꯣꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤꯗꯁꯨ ꯅꯨꯄꯤꯗꯗꯤ ꯀꯌꯥ ꯇꯥꯗꯦ ꯅꯨꯄꯥꯗꯅ ꯍꯦꯜꯂꯤꯀꯣ ꯌꯥꯝ ꯂꯩ ꯍꯣꯏ ꯍꯥꯏꯗꯤ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯣꯠꯂꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯊꯤꯈ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯃꯃꯥꯗꯣ ꯃꯧꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯛꯄ ꯑꯗꯨꯗꯒꯤ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯃꯥꯒꯤ ꯌꯨꯝꯗꯨꯒꯤ ꯃꯈꯥ ꯐꯦꯃꯤꯂꯤ ꯀꯩꯅꯣꯗꯨꯒꯤꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥ ꯏꯄꯥꯁꯤꯡꯁꯦ ꯑꯣꯠꯄꯤꯒꯅꯨ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯇꯧꯕꯤꯒꯗꯧꯅꯤ ꯍꯥꯏꯕ ꯃꯣꯏꯗꯤ ꯁꯥꯏꯌꯦ ꯑꯗꯨ ꯅꯠꯇꯕ ꯑꯃꯒ ꯍꯪꯒꯦꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯅꯤꯡꯉꯤꯔ ꯍꯪꯉꯛꯑꯣ ꯑꯩꯅ ꯑꯃ ꯍꯪꯒꯅꯤ ꯐꯗꯤꯌꯥꯝ ꯄꯤꯔꯛꯑꯣ ꯌꯥꯝ ꯁꯥꯏꯌꯦ ꯀꯌꯥ ꯀꯩꯝ ꯆꯥꯗꯣꯏ ꯇꯜꯂꯦ ꯑꯩꯅ ꯊꯝꯒꯦ ꯅꯪ ꯆꯥꯅꯕ ꯇꯧꯔꯒ ꯌꯥꯏꯌꯦ ꯅꯨꯡꯁꯤꯗꯅ ꯄꯤꯖꯅꯤꯡꯕ ꯁꯣꯝꯗ ꯄꯤꯔꯛꯑꯣ ꯁꯥꯏꯌꯦ ꯁꯥꯏꯌꯦ ꯆꯤꯟꯕꯥꯟꯁꯦꯀꯣ ꯁꯥꯏꯌꯦ ꯃꯣꯔꯣꯛꯁꯦ ꯈꯔꯁꯨ ꯁꯥꯈ꯭ꯔꯦꯕ ꯑꯩ ꯑꯗꯨꯝ ꯐꯗꯤꯗ ꯆꯤꯊꯣꯛꯑꯦ ꯊꯔꯣꯏꯗꯤ ꯁꯥꯔꯁꯨ ꯍꯥꯎꯋꯦ ꯅꯠꯇ꯭ꯔꯥ ꯎꯝ ꯏꯕꯥꯅꯤ ꯆꯥꯛꯁꯦ ꯌꯥꯝ ꯇꯟ ꯆꯥꯕꯤ ꯃꯥꯟꯅꯗꯣꯏꯅꯦ ꯃꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯁꯟꯕꯗꯨ ꯇꯜꯂꯦꯕ ꯍꯨꯛꯄꯗꯁꯨ ꯋꯥꯏ ꯃꯍꯥꯎꯁꯨ ꯈꯪꯉꯔꯣꯏ ꯅꯠꯇ꯭ꯔꯥ ꯃꯨꯛꯕꯥꯡꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝ ꯆꯥꯎ ꯁꯨꯃꯥꯏꯅ ꯅꯝꯕꯗꯣ ꯚꯤꯌꯔꯁ ꯃꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯅꯝꯃꯒ ꯆꯥꯗꯤ ꯆꯥꯁꯟꯒꯅꯤ ꯍꯥꯎꯐꯝꯗꯤ ꯈꯪꯗꯦ ꯑꯗꯨ ꯍꯩꯇꯦꯕ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯠꯇ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞ ꯇꯞ ꯆꯥꯖꯔꯒ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯋꯥꯔꯤ ꯈꯔ ꯁꯥꯗꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯪꯉꯛꯑꯣ ꯇꯥꯅꯤꯡꯉꯦ ꯅꯪ ꯍꯪꯕꯗꯣ ꯈꯨꯝꯗꯣꯏꯅꯤ ꯑꯃ ꯍꯪꯉꯣ ꯍꯥꯏꯔꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯄꯣꯠꯁꯛ 3 ꯍꯥꯏꯌꯨ ꯑꯩ ꯈ꯭ꯋꯥꯏ ꯇꯟꯕ ꯍꯩꯅꯗꯕ ꯑꯣꯏꯗꯣꯏꯔꯥ
ꯇꯟꯕ ꯑꯣꯏꯔꯁꯨ ꯍꯩꯅꯗꯕ ꯑꯣꯏꯔꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯃꯔꯝꯗꯤ ꯄꯤꯔꯅꯨ ꯑꯩꯅ ꯇꯟꯕ ꯍꯥꯏꯕ ꯇꯟꯕ ꯎꯝ ꯇꯟꯕ ꯍꯥꯏꯁꯤ ꯊꯕꯛꯇ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯑꯍꯨꯝ ꯍꯥꯏꯌꯨ ꯑꯍꯨꯝ ꯍꯥꯏꯌꯨꯕ ꯑꯩ ꯉꯟꯇꯥ ꯍꯧꯒꯠꯄꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯑꯗꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯄꯁꯦ ꯌꯥꯝ ꯇꯜꯂꯦ ꯑꯗꯨꯗꯒꯤ ꯑꯍꯨꯝ ꯍꯥꯏꯌꯨ ꯃꯤꯅꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯇꯨꯝ ꯍꯧꯒꯠꯄꯁꯦ ꯌꯥꯝ ꯇꯜꯂꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯅꯤꯁꯨꯕ ꯑꯅꯤꯁꯨꯕꯁꯦ ꯃꯤꯅꯒ ꯊꯤ ꯊꯤꯅ ꯇꯧꯔꯛꯄꯁꯦ ꯃꯤꯅ ꯊꯤꯅ ꯆꯩꯔꯛꯄ ꯇꯧꯔꯛꯄꯁꯦ ꯁꯤꯁꯦ ꯌꯥꯝ ꯇꯜꯂꯦ ꯏꯁꯥꯗ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯊꯤꯅ ꯆꯩꯔꯛꯄ ꯍꯥꯏꯗꯤꯅꯦ khitang khôn kan naga wangang pado nai khitang khôn kan naga wangang pado hadi sum tan bi doi na phana na tawning ga so ahum sub da phana ina kana tawning ga se tan le ba ani le kwa de ki ahum sub da ma wal tan be nang sang di khangam gani awa ba thak su ba jam tan le awa ba ba su tan be chana cha ma nuai le ba bam mang no hon an jana bu ji nuai ba ya pa de kwa ado hang wa ai gi mo ngai le ge ji nu si ba ya thang ni hango cái đầu kìa năng là hang bữa mẹ tự hang 제 그래나 하지 과대기 누시부터 이만에 하잖아 과 근데 이만에 따봐 어디 제 그래가 강나라 바부 오이러 과아 근데 나자가 좀 띠나루바 술래잖아 과 아드다 아마가 하러 과대기 다 뭐 생난 시작이 받아 amma kata 아마땅 하러 야 amma kata là 어맹 반자수 과 누파네 누피냐 앞에 짜와 빨래잖아 ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯗꯤ ꯍꯥꯏꯔꯛꯑꯁꯤ ꯃꯃꯤꯡꯁꯨ ꯄꯜꯂꯔꯣꯏꯒꯦ ꯂꯝꯁꯨ ꯄꯜꯂꯔꯣꯏꯒꯦ ꯍꯣꯏ ꯌꯥꯝꯕꯅꯤꯅ ꯅꯪ ꯍꯥꯏꯗꯣ ꯀꯩꯕ ꯑꯩ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯍꯣꯏ ꯍꯥꯏꯗꯤ ꯏꯃꯥ ꯅꯠꯇꯕꯀꯣ ꯑꯇꯣꯞꯄ ꯑꯃ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯕ ꯑꯃꯒ ꯍꯥꯏꯔꯛꯑꯣ ꯃꯔꯝ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯅꯨꯄꯥꯅꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯤꯅ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯈꯨꯝꯃꯤꯁꯦ ꯍꯥꯏꯒ꯭ꯔꯦꯗꯅ ꯑꯍꯨꯝ ꯍꯪꯉꯦ ꯑꯩ ꯈꯨꯝ ꯉꯝꯗꯦ ꯅꯪꯁꯨ ꯍꯪꯉꯨ ꯀꯩꯅꯣ ꯅꯪꯁꯨ ꯑꯍꯨꯝ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯍꯨꯝ ꯈꯨꯝꯒꯗꯕ ꯅꯪ ꯈꯨꯝꯕ ꯉꯝꯃꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤꯅꯦ ꯋꯥꯈꯜꯁꯦ ꯉꯝꯗ꯭ꯔꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯅꯤꯌꯦ ꯅꯪ ꯍꯪꯕ ꯑꯗꯨꯝ ꯍꯪꯒꯗꯕ ꯆꯥꯎ ꯊꯧꯔꯤ ꯆꯥꯗꯦ ꯕꯥꯏꯗꯤ ꯆꯥꯏꯅꯤ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯍꯪꯗ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯪꯗꯣꯏꯅꯤ ꯅꯪ ꯌꯣꯠꯇꯨꯗ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛꯁꯦ ꯀꯩꯅꯣ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯃꯔꯝ ꯄꯤꯌꯨ ꯑꯃꯇꯪ ꯃꯔꯝ ꯄꯤꯌꯨ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ IQ ꯋꯥꯡꯕ ꯌꯦꯡꯗꯣꯏꯅꯤ ꯌꯥꯝ ꯀꯨꯏ ꯈꯪꯒꯅꯤ ꯑꯩ ꯈꯪꯗꯦ ꯁꯤ ꯀꯅꯥ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯝꯇ ꯂꯩꯇꯕ꯭ꯔꯕ ꯂꯩ ꯑꯄꯥꯝꯕꯗꯤ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯌꯨ ꯑꯃ ꯀꯔꯝꯕ ꯍꯥꯏꯁꯤꯒꯦ ꯑꯃꯨꯛ ꯈꯜꯂꯤꯅꯦ ꯑꯩ ꯑꯄꯥꯝꯕꯁꯦ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯉꯝꯗꯤ ꯉꯝꯖꯗꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯗꯤ ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯗꯤꯀꯣ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏꯕ ꯑꯗꯨꯅꯦꯕꯀꯣ ꯃꯔꯝ ꯄꯤꯌꯣꯕ ꯃꯔꯝ ꯄꯤ ꯄꯥꯝꯃꯤꯗꯨꯒꯤ ꯃꯔꯝ ꯍꯥꯏꯌꯣꯕ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯦ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨ ꯃꯔꯝ ꯄꯤꯌꯣꯕ ꯀꯩꯒꯤꯅꯣ ꯄꯥꯝꯃꯤꯁꯦ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯟꯖꯕ ꯐꯥꯎꯖꯕꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯤꯅꯒ ꯋꯥꯕꯁꯦ ꯑꯩꯗꯤ ꯌꯦꯡ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯀꯔꯤ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯖꯗꯦꯕꯀꯣ ꯊꯃꯣꯏꯗꯗꯤ ꯂꯩꯖꯩꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯈꯪꯗꯤ ꯈꯪꯉ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯋꯥꯗꯤ ꯉꯥꯡꯕ ꯍꯩꯖꯗꯦꯕ ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯖꯩ ꯀꯩꯅꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯪꯉꯨ ꯅꯪ ꯑꯗꯨꯗꯤ hangul namo kay hangul khang ji si
ꯍꯧꯖꯤꯛꯁꯦ ꯆꯤꯀꯤꯔꯟꯁꯦ ꯍꯥꯏꯗꯤ ꯇꯨꯡꯒꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯏꯐ ꯇꯥꯏꯝꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯦ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯌꯥꯝꯕꯨꯗꯤ ꯅꯠꯇ꯭ꯔꯥ ꯇ꯭ꯔꯥꯟꯖꯦꯟꯗꯔꯅꯦꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯒꯦ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯁꯨꯝ ꯌꯨꯝ ꯄꯥꯟꯒꯦ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯅꯤ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯅꯨꯄꯥꯗꯤ ꯍꯥꯏꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯑꯩ ꯂꯧꯒꯦ ꯊꯣꯛꯂꯛꯑꯒꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯐꯦꯃꯤꯂꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯌꯥꯔꯣꯏꯗꯕꯒꯤ ꯀꯟꯗꯤꯁꯟ ꯌꯥꯝ ꯇꯧꯔꯛꯄ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯦ ꯂꯧꯕꯤꯕꯒꯤ ꯆꯥꯟꯁꯁꯦ ꯑꯩꯈꯣꯏꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯈꯜꯂꯦ ꯐꯩꯗ ꯁꯤꯅꯀꯣ ꯑꯃꯨꯛꯁꯨ ꯁꯥ ꯀꯣꯏꯁꯟ ꯍꯪꯅꯔꯒꯁꯨ ꯐꯖꯅ ꯑꯟꯁꯔꯗꯣ ꯐꯖꯅ ꯄꯤꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯁꯥꯏꯕ ꯆꯥꯏꯁꯦ ꯁꯥꯏ ꯋꯥꯁꯨ ꯉꯥꯡꯕ ꯍꯩꯇꯕꯗꯣ ꯑꯩꯗꯤ ꯋꯥ ꯉꯥꯡ ꯍꯩꯖꯗꯦꯀꯣ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯍꯪꯉꯒꯦ ꯍꯪꯉꯣ ꯃꯔꯤꯛ ꯆꯨꯝꯅ ꯄꯤꯌꯣꯕ ꯑꯗꯣ ꯍꯩꯇꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯌꯣꯕ ꯍꯥꯏꯐꯦꯠ ꯍꯥꯏꯌꯨ ꯅꯪ ꯄꯨꯟꯁꯤꯗꯅꯦ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯃꯔꯝ ꯄꯤꯌꯨ ꯑꯣꯏꯒꯦꯅ ꯈꯟꯕꯗꯤ ꯋꯥꯈꯜꯁꯤꯗ ꯈꯟꯗ꯭ꯔꯦꯗ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯖꯗ꯭ꯔꯦꯕꯀꯣ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯦꯝꯁꯦ ꯀꯔꯤꯅꯣꯕ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯦꯝ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯉꯦꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯄꯥꯏꯔꯒ ꯍꯥꯏꯅꯤ ꯂꯩꯀꯥꯏꯗꯨꯗꯒ ꯀꯩ ꯍꯥꯏꯅꯤ ꯍꯣꯏ ꯑꯩꯅ ꯐꯠꯇꯕꯗꯤ ꯇꯧꯔꯣꯏꯀꯣ ꯑꯩꯅ ꯐꯠꯇꯕꯗꯤ ꯇꯧꯔꯣꯏꯕ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯄꯥꯏꯔꯒ ꯆꯥꯎꯕ ꯊꯦꯛꯇꯅ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯃꯤꯅꯒ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯔꯤꯚꯦꯟꯁ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯃꯛꯅ ꯐꯠꯇꯕꯗꯗꯤ ꯇꯧꯔꯣꯏꯀꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯁꯨ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯔꯤ ꯑꯗꯣ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ ꯅꯪꯒꯤ ꯑꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯦꯝꯁꯦ ꯈꯪꯗꯦ ꯑꯃ ꯍꯦꯛꯇ ꯑꯩꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯁꯤꯒꯤꯅ ꯍꯥꯏꯗꯤ ꯅꯪ ꯇꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏ ꯄꯨꯂꯤꯁ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯐꯥꯎꯕ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯩ ꯍꯥꯏꯒꯗꯕ ꯕ꯭ꯌꯨꯇꯤꯁꯤꯌꯥꯟ ꯄꯥꯔꯂꯔꯒꯨꯝꯕ ꯍꯥꯡꯉꯒꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨ ꯈꯜꯂꯦꯕ ꯍꯥꯏꯒꯗꯕ ꯅꯣꯏ ꯍꯥꯏꯔꯒꯦ ꯑꯃ ꯍꯥꯏꯗꯣꯔꯛꯇꯦ ꯑꯗꯨ ꯍꯥꯏꯗꯦꯀꯣ ꯃꯥ ꯍꯥꯏꯒꯦ ꯍꯥꯏꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯀꯥꯏꯗ ꯄꯨꯂꯤꯁ ꯑꯣꯏꯗꯣꯔꯤꯒꯦ ꯃꯥ ꯐꯤꯕꯝꯁꯤꯒ ꯆꯥꯅꯔꯣꯏ ꯍꯪꯉꯣ ꯑꯗꯨꯝ ꯃꯣꯁꯥꯏꯀꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯏꯆꯦꯅ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝꯕ ꯆꯥꯅꯤꯡꯉꯗꯤ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯥ ꯆꯥꯗꯣꯏꯅꯦ ꯁꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦ ꯀꯔꯟꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅꯤꯅꯀꯣ ꯃꯥꯗꯤ ꯆꯤꯟꯖꯩꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯣ ꯁꯤꯖꯟ ꯈꯤꯇꯪ ꯋꯥꯠꯂꯤꯕꯅꯤꯅ ꯑꯩꯅ ꯆꯦ ꯀꯔꯟ ꯊꯔꯣꯏ ꯆꯥꯅꯤꯡꯉꯦ ꯆꯥꯁꯦ ꯊꯣꯡꯉ ꯇꯧꯔ ꯆꯥꯏꯅꯦꯕ ꯃꯥꯏꯗ ꯂꯥꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯍꯪꯒꯦ ꯅꯪ ꯑꯃꯨꯛ ꯍꯪꯉꯣ ꯑꯗꯨꯗꯤ ꯑꯩ ꯍꯪꯕꯗꯤ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯈꯤꯇꯪ ꯁꯣꯏꯒ꯭ꯔ ꯄꯥꯈꯠꯄꯤꯗꯣ ꯍꯪꯗꯤ ꯍꯪꯉꯛꯀꯦꯕꯀꯣ ꯈꯜꯂꯒ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯉꯥꯡꯉꯣꯕ ꯐꯖꯕꯤ ꯌꯥꯝ ꯁꯥꯏ ꯍꯥꯏꯕ ꯇꯤꯟꯅꯩꯁꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯣꯏ ꯑꯩ ꯃꯁꯥꯒꯤ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯕ ꯑꯣꯏꯗꯕꯅꯤꯀꯣ ꯆꯦ ꯀꯤꯔꯟꯅꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯝꯕꯤꯔꯛꯎꯀꯣ ꯑꯝꯇ ꯅꯠꯇꯕꯤꯗ ꯀꯩ ꯍꯪꯗꯣꯏꯅꯣ ꯊꯃꯣꯏ ꯁꯦꯡꯅꯅꯦ ꯍꯥꯏꯗꯤ ꯆꯦ ꯀꯤꯔꯟꯅꯒ ꯍꯧꯖꯤꯛ ꯃꯦꯀꯞ ꯑꯥꯔꯇꯤꯁꯀ ꯑꯣꯏꯗꯅ ꯑꯗꯩ ꯄꯥꯔꯂꯔꯒ ꯍꯥꯡꯗꯅ ꯁꯦꯂꯨꯟꯒ ꯍꯥꯡꯗꯅꯀꯣ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯏꯁꯦ ꯀꯃꯥꯏꯅ ꯍꯣꯠꯅꯔꯛꯄꯅꯣ ꯑꯗꯩꯗꯤ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥ ꯀꯃꯥꯏꯅ ꯀꯅꯥꯅ ꯍꯥꯏꯗꯤ ꯃꯇꯦꯡ ꯇꯧꯕꯤꯕ ꯍꯥꯏ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯗꯣ ꯈꯔ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯏꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯣ ꯈꯔ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯒꯗꯕ ꯅꯠꯇ꯭ꯔꯥ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯗꯣꯏꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯅꯦ ꯑꯩꯅ ꯏꯕꯥꯅꯤ ꯉꯁꯤꯐꯥꯎ ꯇꯤꯟꯅꯔꯤꯁꯦ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯉꯁꯤꯗꯣ ꯏꯕꯥꯅꯤꯗ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯔꯦ ꯃꯨꯛꯕꯥꯡ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊꯔꯣꯏ ꯊꯣꯡꯕꯗ ꯍꯣꯏ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯈꯣꯠꯁꯦ ꯍꯥꯏꯅꯕ ꯅꯠꯇꯦꯀꯣ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯁꯦ ꯍꯥꯏꯕꯗꯤ ꯆꯦ ꯀꯤꯔꯟꯅ ꯃꯨꯛꯕꯥꯡ ꯇꯧꯁꯦ ꯈꯣꯠꯁꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯌꯥꯏ ꯑꯗꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟꯗꯤ ꯇꯧꯔꯔꯣꯏꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯤꯈꯤꯔꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯅꯪ ꯊꯦꯡꯅꯕ꯭ꯔꯥ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯤꯈꯤꯔꯣꯏ ꯃꯇꯥꯡ ꯆꯥꯀꯥꯟꯗ ꯑꯩꯒꯤ ꯅꯣꯡꯃ ꯐꯖꯅ ꯂꯤꯖꯔꯛꯀꯦ ꯑꯗꯨ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯂꯝꯁꯨ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯥ
ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯏꯝꯐꯥꯜꯗꯅꯦꯕꯀꯣ ꯎꯔꯤꯄꯣꯛꯇ ꯂꯩꯖꯩꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯀꯣ ꯑꯁꯦꯡꯕ ꯌꯨꯝ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯐꯖꯅ ꯌꯨꯝ ꯑꯃ ꯂꯣꯏꯅ ꯈꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯊꯝꯖꯔꯛꯀꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯁꯨ ꯃꯃꯥꯡꯒꯤ ꯊꯥꯒꯠꯄꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯨ ꯅꯪꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯁꯦ ꯑꯗꯨꯒꯗꯤ ꯈꯔ ꯅꯛꯁꯟꯅꯔꯦ ꯀꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯉꯁꯤꯐꯥꯎꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯦꯂꯨꯟ ꯍꯥꯡꯗꯅ ꯄꯥꯔꯂꯔ ꯍꯥꯡꯗꯅ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯔꯤ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯔꯛꯈꯤ ꯀꯅꯥ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯄꯟꯗꯤ ꯄꯜꯂꯔꯣꯏꯒꯦꯕꯀꯣ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛ ꯂꯩꯌꯦꯕ ꯑꯩ ꯄꯨꯟꯁꯤꯗ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯕ ꯌꯥꯗꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯁꯣꯏꯔꯕꯣ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯄꯥꯡꯕ ꯈꯛꯇꯅ ꯃꯇꯦꯡ ꯍꯥꯏꯕ ꯅꯠꯇꯦꯕ ꯋꯥꯍꯩ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪ ꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯁꯤ ꯍꯣꯠꯅꯧ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯐꯪꯈꯤꯕ ꯑꯗꯣ ꯌꯥꯝꯅꯗꯤ ꯐꯪꯉꯛꯇꯦ ꯃꯤꯑꯣꯏ ꯑꯍꯨꯝ ꯈꯛꯇꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯦ ꯑꯩꯉꯣꯟda ꯇꯥꯍꯟꯕꯤꯈꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯃꯣꯏꯅ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯑꯩꯒꯤ ꯍꯣꯠꯅꯕꯒꯤ ꯄꯥꯡꯒꯜꯗꯣ ꯃꯣꯏꯅ ꯊꯧꯅꯥ ꯄꯤꯕꯤꯈꯤ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛ ꯀꯣ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯍꯩꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯑꯗꯨꯝ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯛꯄꯁꯤꯗ ꯃꯣꯏꯅ ꯋꯥꯍꯩꯅ ꯑꯣꯏꯅ ꯊꯧꯅꯥ ꯄꯤꯕꯤꯕꯗꯣ ꯑꯗꯨꯃꯛꯅ ꯑꯩ ꯁꯤ ꯐꯤꯕꯝꯁꯦ ꯌꯧꯔꯛꯏꯅꯤ ꯑꯩ ꯐꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯐꯥꯎꯗꯦꯕꯀꯣ ꯑꯗꯨ ꯈꯇꯪꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯥꯐꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯍꯤꯁꯇ꯭ꯔꯤꯁꯨ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯤꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯗꯣ ꯀꯌꯥꯝ ꯋꯥꯅ ꯍꯧꯈꯤ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯒ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯂꯦꯞꯄ ꯉꯝꯖꯔꯛꯏꯁꯦ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤ ꯍꯥꯏꯇꯥꯔꯦ ꯌꯥꯏꯀꯣ ꯑꯗꯣ ꯑꯋꯥꯕꯗꯤ ꯄꯟꯗ꯭ꯔꯤ ꯑꯋꯥꯕꯗꯤ ꯄꯜꯂꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯗꯤ ꯑꯩꯗꯤ ꯄꯟꯈ꯭ꯔꯦ ꯉꯁꯥꯏꯅ ꯅꯪꯗꯣ ꯍꯪꯕꯗꯣ ꯈꯔ ꯄꯜꯂꯛꯑꯣ ꯌꯥꯔꯦ ꯑꯝꯇꯪ ꯑꯋꯥꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯤꯐꯥꯎ ꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯂꯩꯕ ꯉꯝꯃꯤꯁꯦ ꯗꯨꯀꯥꯟꯒ ꯍꯥꯡꯗꯅ ꯃꯦꯀꯞꯀꯁꯦ ꯇꯧꯗꯅ ꯇꯧꯔꯤꯁꯦ ꯅꯪ ꯍꯥꯏꯁꯦ ꯑꯋꯥꯕꯗꯤ ꯂꯩꯕ ꯑꯗꯨꯐꯥꯎꯕ ꯊꯦꯡꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯕ ꯍꯣꯏ ꯑꯃꯇꯪ ꯍꯥꯏꯔꯦ ꯑꯃꯈꯛꯇ ꯑꯣꯏꯔꯒꯗꯤ ꯑꯍꯨꯝ ꯍꯥꯏꯔꯁꯦ ꯃꯉꯥ ꯍꯥꯏꯔꯁꯦ ꯑꯗꯨꯗꯤ ꯅꯪ ꯀꯣꯏꯁꯟꯗꯣ ꯈꯨꯍꯪꯗꯣ ꯌꯥꯗ꯭ꯔꯦ ꯑꯍꯨꯝ ꯍꯪꯉꯛꯑꯣ ꯌꯥꯔꯦ ꯑꯍꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯊꯦꯡꯅꯔꯛꯄꯗ ꯑꯋꯥꯕꯗꯣ ꯑꯍꯨꯝꯈꯛ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯄꯗꯀꯣ ꯑꯋꯥꯕ ꯑꯍꯨꯝꯁꯦ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯩꯅ ꯍꯥꯏꯗꯤ ꯅꯪ ꯑꯩ ꯇꯤꯟꯅꯩꯅꯦꯗꯅꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯅꯪꯁꯦ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯅ ꯅꯪꯁꯦ ꯂꯥꯟꯅ ꯎꯈ꯭ꯔꯒ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯀꯣ ꯅꯠꯇ꯭ꯔꯥ ꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯊꯥꯖꯕ ꯃꯤꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕꯗ ꯊꯝꯃꯛꯑꯒꯀꯣ ꯑꯩꯅ ꯃꯤꯗꯨꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯖꯩꯕ ꯑꯗꯨꯃ ꯑꯅꯤꯁꯨꯕꯀꯣ ꯑꯍꯨꯝꯁꯨꯕꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯟꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯌꯥꯝ ꯍꯩꯅꯖꯗꯦꯕ ꯑꯗꯨꯃ ꯌꯥꯝ ꯋꯥꯖꯩꯕ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯂꯥꯟꯗꯕ ꯑꯝꯇ ꯌꯥꯎꯗꯕꯅꯦꯕꯀꯣ ꯐꯠꯇꯕ ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯀꯩ ꯍꯥꯏꯅꯣ ꯌꯥꯎꯗꯕꯅꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯊꯥꯖꯕ ꯂꯩꯕꯗꯣꯀꯣ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯕ ꯉꯥꯝꯗꯕ ꯀꯅꯥꯝꯇ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯁꯣꯏꯈ꯭ꯔꯒ ꯑꯩꯅꯗꯤ ꯃꯤꯅꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤꯅꯝꯕꯗꯣ ꯃꯤꯗꯨꯅ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯗꯤ ꯌꯥꯝ ꯋꯥꯖꯩ ꯑꯩꯉꯣꯟꯗ ꯑꯍꯨꯝ ꯁꯨꯔꯦꯗꯨꯗꯤ ꯅꯠꯇ꯭ꯔꯥ ꯃꯥ ꯍꯥꯏꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯤ ꯌꯥꯎꯔꯝꯕꯅꯤ ꯌꯧꯔꯝꯃꯅꯤ ꯆꯥꯔꯁꯤ ꯆꯥꯁꯤꯔꯥ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯖꯣꯞ ꯆꯥꯁꯤꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯀꯥꯍꯜꯂꯁꯤ ꯑꯗꯨꯅ ꯐꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯔꯛꯑꯣ ꯊꯔꯣꯏꯗꯣ ꯃꯆꯥ ꯊꯤꯔꯦ ꯁꯨꯃꯥꯏꯅ ꯆꯥꯎꯗ꯭ꯔꯣ ꯂꯤꯞꯁꯇꯤꯛ ꯂꯣꯏ ꯀꯣꯛꯈ꯭ꯔꯕ ꯍꯥꯏꯁꯤ ꯀꯌꯥ ꯂꯤꯞꯁꯇꯤꯛ ꯀꯣꯛꯈ꯭ꯔꯕ ꯀꯣꯛꯇꯦ ꯌꯥ ꯍꯥꯎꯃꯟꯗꯅ ꯆꯤꯟꯕꯥꯟ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯃꯣꯔꯣꯛ ꯁꯤꯡꯗꯤ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯎꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯃꯨꯛꯇꯤ ꯍꯥꯕ ꯆꯥꯎꯋꯣ ꯍꯥꯎꯋꯦ ꯆꯥ ꯑꯩ ꯉꯁꯥꯏ ꯇꯨꯞꯄꯦ ꯊꯔꯣꯏ ꯁꯨꯝꯕ ꯃꯅꯥ ꯉꯥꯛꯇ ꯑꯩꯗꯤ ꯁꯨꯝꯕ ꯃꯅꯥ ꯂꯣꯏ ꯆꯥꯏ
losalasiya. Wala. Ha? Wala diba? Siko na gata pon kenta siya ba. Wala. Kwa. Sai quá. Không dễ. Na. Xin thổi này. Nó sẽ là gì nha trả. No. Mayam. Thaja dana mo si am sai ba kwa pi su loi ta le du ka mang jam chou tra. Video de khang de. Hau sam hau ya ye do li na. Tharo sina do li na pu biak pa. Adu ga thong ma nei na thong ba du ga do li ban sa mi na bre kwa do mayam marak thang na kanom ha ja ga mayam da wedding season su yaw re da ko mayam ado mayam da ko do li su makeup artist ne ba kwa ma Instagram do hang ba sa wa da sa wa do hap taram ge do mayam na makeup apam ba dum le ga di reasonable oi ba price da ne ba ko dum ke ja da cha ado mayam pam bi le ga di contact number ga lo ne hap taram ma ge kwa du ga do li ga ta na bi ro my contact number do hap taram ma ge Ai được cái nào mà là bị bùa rồi mà bùa rồi độ mẹ là đúng cần kết thúc sau đó thì đúng mẹ các bút diam thằng cái trip bên này có nấu đi bên này nè đó đúng kia diam hay bên này đó đúng kia hắn bị rồi mẹ mua diam sai Sai. cái đó mẹ mua cho nó biết thôi xí à bye bye Bye.